ing sok lising amaga sanipan maribudra mathoigi Mars kunithoi amasung kulhumdoida Assam gi Chief Commissioner Mr. Quinton na darbar kauduna Jobraj Tikendrajit pu phong na phage honaba thaurang adu mai pakhidre maram maduna mahakna Jobraj pu namduna phanaba thaurang oina Mars kulhumdoida British Sipai singna kanglada ahing lona landana ba hukum pirame nong ngan phung torak pa matamda British lanmi singna Jobraj ki sangai da landarak tuna Tikendrajit po phana ba honarak pada matam maduda sangai sangliba singdi Niranjan Subedar amasung Chongtha miyane Jobraj ti numit aduda magi sangai da ahing lekhide konungda Maharaj ki leifamda changduna leirame Tikendrajit araiba misak natte tunga thorak kadaba pomit loinabak uba ngamba misakne mamangi nomit haibadi tang kunithoi amasung kulhomdoida Chief Commissioner Mr. Quinton na hanna kauba darbarda mahak chakkhide Maharaj Kulasandra amasung angam athau pumba suna yaurabasu Tikendrajit yaudrabadi darbar phamsi haiba Quinton na yakhide masidagi mayek sengle madudi handakki Mr. Quinton na kauriba darbar asi supnatagi Tikendrajit pu phanaba sinba thaurang amani maram asina British na makha tana satharakpa yaba thaurang kayabu chingnarakpadagi ahing adu Jobraj na magi sangai da lekhide British singnadi madu khanglamde adubu Jobraj ki sangai di Chongtha miya amasung Niranjan Subedar na mikup nahum singna chekchinna ngaktuna leikhi Mars kulhumdoigi nongalamdaida British singa matam khara nongmai kapnaraba matungda Chongtha miya amasung Niranjan Subedar makhoi animak ningthaugi sangai tamna chelakhi mafamdu yauraga lanmi singbu thauna leina siba kidana lantheng nagadabane haina pukning thaugattuna laurame ningthauna leiriba sangai yumfamgi hek nongpok thangbada Imphal turen cheli turel asi mathakta thong ama leirame nongpok thong haina khangnai nongpok thong manakta Jingnang Khongnang kauba yamna maming leiba Khongnang ama horame manakta maitai gi yum khara sutarame Jingnang Khongnang da leiba yum mayam ama mai thaduna British na mara leitaba nupi angang praja kayabu tamthina halaba matamda Chongtha miyana leisang zamandar athokpam dewan macha amasung Khumbong Subedar ga loinana Jingnang Khongnang makhongda British singa akan balan songnakhi supnagi Chongtha miya mathan tamak hinghawi atai athauba humdi kanglabu kannaba honabada British ki makhutta mathwai mangkhi numidang wairamda lan lepnare Mr. Quinton na chingduna saheb manga kangla manungda darbar tawba changlakhi darbar hall du thong lonsillamduna darbar mamangda lambida chawkri khara tharaga darbar chathakhi maitai singi nakalna Jobraj Tikendrajit Thangal General Giridhari Singh Angom Ningthau Ranel Samuna Chingba Angam Mathau Kaya Yauki Matam Maduda Chongtha miya su Jobraj ki thaugal tawduna leikhi tawigomasung khanaba adudadi mahak saruk yakhide chumnagi bhabok ama oina yengbadani Assam gi Chief Commissioner Mr. Quinton amasung Manipur gi Political Agent Mr. Grimut na chingba saheb manga kangla sa mamangda sangling bana manga kaktuna hatkre haibasi Bharat Sarkar na matam sang na khangkhide makhoi na khalambana maitai singna saheb sing adu pharaga chumnagi bandi oina thamlibani masitani maram masina maitai singi makhuttagi bandi sing adu kannanaba ihana hana Manipur tamna sangselakhiba British lanmi di Lieutenant CJW Grant ki khutpune Langthabalda Jamadar Birbal Nagap Koti gi Luching Makhada British Garrison gi Gorkha Sipai Kuntra Manga
tumuromda chelakpa kangbu asiga taranithoi suba Madras Infantry gi Lieutenant CJW Grant ki sifai singa apunba lanmi marifu loinana Mars 19 1974 ingda tumudagi Manipur tamna sangselaki amasung Thobal athokpamda arong turel mapanda kem saduna lairame British lanmi khara Thobal da tengol saduna laire haiba paw asi phangbada Maharaj Kulasandrana Manao Ibongo Senapati Angau Sanagi Makada Sifai Chanipan Galoinana Chongtha miyabu British Tengol Thugainaba Thobal da tharame Ahanba khut thongnaba matamda British ki Tengol Thugaiba ngamdraduna Chongtha miya konungda halaklaga top ani pubaga loinana amuk hanna Thobal da laglame top adu Thobal gi tomjing chingdum mathakta khellaga Lieutenant Grant amasung mahaki sifai singna athokpamda thuptuna leiriba mafam adu tamna bom kapselame thoigu masung sarkar ge lanmi singda thoidokna amang ata thohanba ngamlamde bom kapaleple Chongtha miya na mang thaduna British lanmi singa hakthengna na lanthengna bahorame akan balan songnaduna nongai kapnaraba phawbada British lanmi singbu maithiba piba ngamdraduna Chongtha miya amasung maitei gi lanmi sing konung tana lan handorakhi Lieutenant Grant ki kangbu adu maithiba piba ngamdrabasu Chongtha miya na siba kidana Thobal athokpamda mathona leina songnakhiba lan adu thoidokna singthaningai oiki masigi pramande mahakna lan asi hek halakpa matamda Maharaj na mangonda major fam pirame amaromda British sarkar nasu makhoi gi lanmi lu chingba Lieutenant CJW Grant subnagi magi sifai marifu khaktana maitei singna ahumlak hanna laksinna ba honarakpadu yamna mathona leina amasung hei singna thingduna thamkibagi damak mahakpu major oina promotion piki Pilat ki Maharani na sumangonda Victoria Cross piduna ikai khumnaki masidagi ekhoina khangmangami Thobal athokpamda Chongtha miya na soknakhiba lan adu achamba nate tasengna maikei ani makki akan balan phamne Tumuromdagi sipai lising ama sagol tongba lanmi amasung nongmai top loineraduna British ki lanmi na konung tamlakle haiba paw phangbada Kulasandra Maharaj na Manao Ibongo Wangkhai rakpa maipak sana orfe Lokendra Birjit Singbu Senapati haptuna Rudra Singh Yankhoiba Major na Thogal tawduna laklaga Thobal da tengol sarame April 18 1974 da Sifai Samri gi loinana Major Chongtha miya amasung Major Pauna Brajabasi bu Manipur tamna sangsalakliba British Singilanmi bu Palel da thengnanaba Wangkhai rakpana yathang pirame Sahi yengnarurabadi Pauna Major na Chongtha miya dagi sahi 9 hale Major pham kakibadi nong matadani thoigu masung naha oiriba Chongtha miya bu ningthongna makok thongba luching mahapki ahing nongyai changlakpa matamda Indo Burma Road ki matung induna palen tana khongsalame nong ngalakpa matamda maitei lanmi singna ure British ki sagol tongba lanmi singna nongpok lomda nem sandokhreba langathen chingjingdagi kheba sing phawba thanna leiramle masina maram moiduna palen yongna sangsinba ngamdraduna khongjom turen gi torbanda lanban sarame tengol sariba mafam asi Indo Burma Road tagi gas chani thapi amasung British na top khilliba lambi gi nongpok ta leiba chingdum macha adudagina gas lising amani maitai na tengol saramba khongjom gi mafam adu ngasi phawbada tengol tampak amasung British na top khilamba langathen gi ching macha adubana langam ching haina khangnari langam ching kaukhibadi ching asidagi British na top kaptharaktuna maitai tengol thugai ki amasung makoina lan ngamki haibadagini maitai singna khongjom tengol sariba mafam masi maigai ahumda khongjom turen gi khonglamna ikoi question ba mafamne British singna oxbow shape haina irame Chongtha miyana anemba mafam masida tengol safam khallibagi maramdi yeknabana tengol tamna fuzilakpa matamda turel aduna kharadang oirabasu apanba pinaba upai thirakpani lanban gi nongpok thangba saruk palgi mamang maktada maikai ahumda ikoi koina thangapat ama tawrame khong asi
ꯐꯨꯠ 12ꯗꯒꯤ 15 ꯐꯥꯎꯕ ꯄꯥꯛꯏ, ꯐꯨꯠ 10ꯗꯒꯤ 12 ꯐꯥꯎꯕ ꯂꯨꯔꯝꯃꯤ꯫ ꯐꯨꯠ 10 ꯂꯨꯕ ꯊꯥꯡꯒꯄꯥꯠ ꯑꯗꯨ ꯈꯣꯡꯖꯣꯝ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯅ ꯐꯨꯠ 4-5 ꯔꯣꯝ ꯊꯟꯅ ꯊꯥꯖꯤꯜꯂꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯆꯤꯟ ꯇꯨꯝꯅ ꯏꯠꯂꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯁꯧ ꯊꯥꯛꯇꯨꯅ ꯌꯨꯡꯂꯝꯃꯤ꯫ ꯌꯦꯛꯅꯕꯅ ꯎꯗꯅꯕ ꯈꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡꯅ ꯀꯨꯞꯁꯜꯂꯒ ꯊꯝꯃꯤ꯫ ꯈꯣꯡ ꯑꯗꯨ ꯃꯄꯥꯟ ꯆꯞ ꯉꯝꯃꯤ꯫ ꯈꯣꯡ ꯇꯧꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯂꯥꯟꯕꯟꯒꯤ ꯑꯀꯣꯏꯕꯗꯨ ꯐꯨꯠ 3 ꯋꯥꯡꯅ ꯂꯩꯔꯪ ꯇꯥꯈꯠꯂꯝꯃꯤ꯫ ꯂꯩꯔꯪꯒꯤ ꯃꯔꯛꯇ ꯃꯥꯔꯕꯣꯞ ꯋꯥ ꯑꯆꯧꯕꯒꯤ ꯎꯇꯣꯡ ꯀꯌꯥ ꯃꯔꯨꯝ ꯍꯥꯞꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯐꯝ ꯃꯈꯨꯟ ꯁꯦꯝꯂꯝꯃꯤ꯫ ꯂꯥꯟꯕꯟꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯄꯜ ꯃꯌꯥ ꯅꯛꯅ ꯐꯨꯠ 4.5 ꯂꯨꯕ, ꯐꯨꯠ 4.5 ꯄꯥꯛꯄ ꯀꯣꯝ ꯑꯃꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯀꯣꯝ ꯃꯅꯨꯡꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯒ ꯌꯦꯛꯅꯕꯒꯤ ꯒꯨꯂꯤꯅ ꯁꯣꯛꯇꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯂꯥꯟꯕꯟ ꯃꯅꯨꯡꯗ ꯏꯅ ꯀꯨꯞꯄ ꯋꯥ ꯌꯨꯝ ꯀꯌꯥ ꯃꯔꯨꯝ ꯁꯥꯗꯨꯅ ꯊꯝꯃꯤ, ꯂꯥꯟꯃꯤꯁꯤꯡꯒꯤ ꯄꯣꯊꯥꯐꯝꯅꯤ꯫ ꯂꯥꯟꯕꯟ ꯑꯁꯤ ꯑꯊꯥꯞꯄꯗꯒꯤ ꯌꯦꯡꯕꯗ ꯌꯦꯔꯨꯝ ꯃꯑꯣꯡ ꯃꯥꯜꯂꯤ ꯑꯃꯁꯨꯡ ꯂꯥꯟꯕꯟꯒꯤ ꯄꯥꯛ ꯆꯥꯎꯕꯅ ꯑꯁꯥꯡꯕ ꯒꯖ 50 ꯑꯃꯁꯨꯡ ꯑꯄꯥꯛꯄꯅ ꯒꯖ 90ꯅꯤ꯫ ꯂꯥꯟꯕꯟ ꯑꯁꯤ ꯁꯥꯕꯗ ꯃꯍꯥꯛꯅ ꯀꯃꯥꯟꯗꯔ ꯑꯣꯏꯖꯔꯕꯁꯨ ꯄꯥꯎꯅꯥ ꯃꯦꯖꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯊꯕꯛ ꯆꯠꯊꯕꯅꯤ꯫ ꯄꯥꯎꯅꯥ ꯃꯦꯖꯔꯅꯁꯨ ꯆꯣꯡꯊꯥ ꯃꯤꯌꯥꯕꯨ ꯃꯔꯤ ꯃꯇꯥ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯈꯤꯕꯅꯤ꯫ ꯃꯁꯦꯟ ꯃꯕꯥꯏ ꯊꯣꯛꯅꯩ꯫ ꯄꯥꯎꯅꯥ ꯃꯦꯖꯔꯅ ꯆꯣꯡꯊꯥ ꯃꯤꯌꯥꯕꯨ ꯏꯁꯦꯟ ꯆꯣꯡꯊꯥ ꯃꯦꯖꯔ ꯍꯥꯏꯅ ꯀꯧꯏ꯫ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯕꯗꯤ ꯃꯦꯖꯔ ꯑꯅꯤ ꯑꯁꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯉꯥꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯝꯂꯒ ꯅꯠꯇ꯭ꯔꯒ ꯀꯔꯤꯃꯠꯇ ꯈꯪꯗꯕꯗꯒꯤ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯄ ꯑꯣꯖꯥ ꯈꯔꯅꯗꯤ ꯄꯥꯎꯅꯥꯒ ꯆꯣꯡꯊꯥ ꯃꯤꯌꯥꯒ ꯈꯣꯡꯖꯣꯝ ꯂꯥꯟ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯥꯟꯕꯟ ꯃꯅꯨꯡꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯇꯨꯅ ꯊꯥꯡ ꯀꯟꯅ ꯍꯥꯏꯅꯍꯜꯂꯤ꯫ ꯃꯗꯨꯗ ꯄꯥꯎꯅꯥꯅ ꯈꯣꯡꯐꯝ ꯍꯦꯟꯖꯜꯂꯛꯇꯨꯅ ꯆꯣꯡꯊꯥ ꯃꯤꯌꯥ ꯃꯦꯖꯔ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯕꯗ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯣꯡꯊꯥ ꯃꯤꯌꯥꯒꯤ ꯃꯊ꯭ꯋꯥꯏꯗꯗꯤ ꯅꯤꯖꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯑꯣꯖꯥ ꯄꯥꯎꯅꯥꯗ ꯍꯥꯏꯖꯕꯗꯒꯤ ꯃꯤꯌꯥꯕꯨ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯅ ꯈꯣꯡꯖꯣꯝ ꯄꯔꯕꯗ ꯁꯛꯂꯤ꯫ ꯃꯁꯤꯗꯤ ꯄꯥꯎꯅꯥ ꯑꯃꯁꯨꯡ ꯆꯣꯡꯊꯥ ꯃꯤꯌꯥ ꯑꯅꯤꯒꯤ ꯐꯖꯈ꯭ꯔꯕ ꯂꯪꯂꯕ ꯃꯔꯤ ꯑꯗꯨ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯕꯒ ꯑꯝꯍꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯦꯀꯣꯔꯗꯅꯆꯤꯡꯕꯗꯁꯨ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒ ꯆꯣꯡꯊꯥ ꯃꯤꯌꯥꯒ ꯑꯁꯨꯝꯅ ꯇꯧꯅꯈꯤꯕ ꯑꯃꯠꯇ ꯊꯦꯡꯅꯗꯦ꯫ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯄ ꯑꯣꯖꯥꯁꯤꯡꯅ ꯁꯦꯝꯖꯤꯟꯕ ꯋꯥꯔꯤ ꯑꯣꯏꯒꯅꯤ꯫